ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯣꯝꯒꯤ ꯍꯣꯁ ꯔꯥꯀꯦꯁꯋꯥꯔ ꯊꯧꯗꯥꯝꯅ ꯇꯔꯥꯃꯨꯛꯆꯔꯤ ꯑꯃꯗꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯃꯔꯨꯑꯣꯏꯕ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯄꯦꯅꯦꯂꯤꯁ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤꯔꯕ ꯑꯣꯖꯥ ꯁꯥꯟꯇ ꯅꯍꯥꯛꯄꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯁꯦꯝꯒꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯇꯔꯥꯃꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯃꯔꯨꯑꯣꯏꯕ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯛꯇ ꯍꯦꯗꯂꯥꯏꯟꯁ ꯑꯣꯏꯅ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯄꯨꯈꯠꯆꯒꯦ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯁꯨ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯤꯗꯔꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯐꯕ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯅꯁꯨ ꯂꯩꯔꯦꯁꯨ ꯍꯥꯏꯕꯤꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅꯕꯒꯤ ꯇꯥꯝꯗ ꯒꯨꯋꯥꯍꯥꯇꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯉꯔꯥꯡꯅ ꯄꯤꯁꯇꯣꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯟꯕꯒ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯉꯔꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯔꯨꯛꯐꯨꯡ ꯇꯥꯡꯈꯨꯟ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯟꯖꯥ ꯑꯅꯤ ꯃꯈꯣꯡꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗ ꯁꯣꯛꯑꯦ ꯑꯃꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯆꯠꯊꯣꯛꯄ ꯉꯝꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯄꯦꯟꯗꯕ ꯀꯌꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯁꯨ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯁꯤꯡ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯒ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯁꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯡꯅ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯅꯣꯡꯃꯩ ꯃꯇꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯤꯄꯥꯏꯕ ꯑꯀꯤ ꯇꯨꯖꯨꯡꯁꯨ ꯄꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯒꯁꯨ ꯀꯥꯞꯄꯛꯄ ꯉꯔꯥꯡꯅꯁꯨ ꯑꯃꯨꯛ ꯀꯥꯞꯄꯛꯄ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯈꯔ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯇ ꯑꯣꯟꯖꯜꯂ ꯇꯧꯔꯛꯄꯁꯦ ꯑꯣꯖꯥ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯑꯍꯥꯟꯕꯗ ꯉꯁꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯗꯁꯨ ꯇꯥꯗꯨꯅꯁꯨ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯀꯣ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯂꯤꯗꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯇꯧꯔꯤꯁꯦ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯣ ꯅꯠꯇꯦꯕꯀꯣ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯏꯁ ꯁꯤꯝꯄꯜ ꯃꯦꯟ ꯃꯥꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅꯤ ꯃꯥꯅ ꯄꯨꯖꯔꯤꯕ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯃꯥꯅ ꯐꯝꯃꯤꯕ ꯆꯧꯀ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯣ ꯑꯗꯨꯕꯨꯅꯤ ꯃꯤꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯩꯁꯦ ꯃꯌꯥꯝꯅ ꯑꯁꯥ ꯇꯧꯔꯤꯁꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯀꯥꯟꯗ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯊꯧꯅꯥꯗꯨꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯐꯕ ꯆꯧꯀ꯭ꯔꯤꯗꯨ ꯁꯤꯖꯤꯟꯅꯔꯒ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯐꯕ ꯄꯨꯔꯛꯀꯅꯤ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯀꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯁꯦꯇꯜ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯖ ꯑꯦ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃ ꯑꯣꯏꯅ ꯀꯃꯦꯟ ꯄꯤꯕꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯀꯣ ꯑꯗꯨꯒ ꯑꯦꯖ ꯑ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯀꯥꯟꯗꯗꯤ ꯅꯥꯀꯟ ꯃꯔꯤ ꯃꯉꯥꯁꯤꯒꯤ ꯌꯥꯅꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯉꯁꯤ ꯊꯥ ꯑꯃ ꯈꯤꯇꯪ ꯍꯦꯜꯂꯞ ꯂꯥꯛꯑꯕ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯒꯤ ꯒ꯭ꯔꯥꯐ ꯑꯃ ꯂꯩꯅꯦꯕ ꯃꯤꯌꯥꯝꯅ ꯑꯣꯕꯖꯔቭ ꯇꯧꯕ ꯒ꯭ꯔꯥꯐ ꯑꯃ ꯂꯩꯅꯦꯕꯀꯣ ꯃꯗꯨꯒꯤ ꯒ꯭ꯔꯥꯐꯇꯨꯗ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕꯗꯨꯒ ꯇꯧꯊꯣꯔꯛꯏꯕꯗꯨꯒ ꯀꯌꯥꯝ ꯆꯥꯟꯅꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯃꯌꯥꯝꯅ ꯌꯦꯡꯗꯣꯏꯁꯦꯀꯣ ꯑꯗꯨ ꯌꯦꯡꯀꯥꯟꯗꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ CSO ꯃꯁꯦꯟꯗ ꯉꯁꯥꯏꯒꯤ ꯂꯤꯇꯥꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯇꯧꯅꯈꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯨꯀꯤꯒꯤ CSOꯒ ꯅꯥꯒꯥꯒꯤ CSOꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯦ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯊꯣꯛꯍꯟꯗꯅ ꯂꯥꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯤꯀꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯤ ꯈꯦꯝꯆꯥꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯅꯠꯇꯦ ꯁꯣꯔꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯅꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯗꯨꯒꯤꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯁꯥꯃꯛꯅ ꯃꯅꯤꯄꯨꯔ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤꯗ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗꯕꯁꯦ ꯃꯣꯏꯅ ꯄꯥꯜꯂꯤꯕ ꯒꯃꯦꯟꯁꯤ ꯃꯁꯥꯁꯨ ꯌꯥꯎꯔꯤꯅꯤ ꯄꯥꯜꯂꯤꯕ ꯒꯃꯦꯟ ꯍꯥꯏꯁꯦ ꯃꯣꯏꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯃꯛꯅ ꯑꯃꯨꯛ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯎꯠꯂꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯑꯃꯨꯛ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯅ ꯂꯩꯇ꯭ꯔꯤꯔꯥ ꯈꯪꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯥꯟꯅ DIPRꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯕꯨ ꯌꯥꯈꯤꯗꯕ ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯈꯤꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯦ ꯑꯗꯨ ꯁꯥꯟꯅꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯅꯣꯡꯃꯩꯁꯦ ꯁꯨꯝ ꯀꯥꯞꯄꯦ ꯃꯤꯁꯦ ꯁꯣꯛꯑꯦ ꯑꯗꯩ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯣꯀꯣꯃꯤ ꯃꯈꯥꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯈꯔꯅ ꯔꯤꯌꯦꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯝ ꯑꯣꯄꯟ ꯑꯣꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯈꯥꯗ ꯒꯣꯔꯃꯦꯟ ꯂꯩꯕ ꯅꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛꯅ ꯃꯥꯏ ꯂꯤꯖꯤꯇꯤꯃꯦꯁꯤꯁꯦ ꯀꯔꯤꯗ ꯌꯦꯡꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ CSOꯁꯤꯡꯗꯨꯅ ꯀꯧꯕꯗꯅ ꯆꯠꯄ ꯋꯥꯔꯤ ꯁꯥꯕ ꯅꯣꯡꯃꯩꯁꯨ ꯁꯨꯝ ꯀꯥꯞꯍꯟꯕ
ko maki chokri chief minister amoi bagi maki phammiba chokri duna pai aduda leiba vested power sing du sizinaraga law and order gi phibam je phagalan bai mahuta mi khudima wari sanaraga leiraganda magna sanariba mong do law and order gi tabak se magi chokri du gi execute to biu na hairuba koibu CSO mayam buna moi makhada koi lei na te hai je masih kari no sini koi gyan dangam de masih waje ko ada koi hai bi ro yare ka sukai dre leader amana hayak bane na lawrage mayam na lawrasi leader amana hayak bane na Manipur chief minister amana hai bane lawrasi adoi tati maki executive power do sizinaraganda magonda leiriba power sing those sizinaraganda Manipur da hoje kapiba nongmai ching da thoiba problem lamgi oiba khanariba mayam si mayam se mai magi district authority SP sing then magi kayani ko unified command ko raga masi resolve to bungam dri se kayino ba adu tawdringai da mu Delhi da chale minister mayam gi amu minister phangnaba natra phangoi daba haidra natraga Delhi chalaga Delhi dagi akoi si operation ji tawge court ken hairu dori bra kari no tawri se akoi miyam da dagi CSO sing da gyan ta da ba leiri ko nakan madana CSO kambu amabu yam honor tawraga invitation ga thadana tawraga tawganda chali nakanam dana CSO makada government lai nate hai nakanam dana CSO mayam ga wari sanaraga resolve tawna bhone law and order gi oiba action mayam do am to tawde ni da ai ni je aduna chinje ai hai do bu as a chief minister amoina chinje ama katang gang biu ai na request tawni je ko appeal lai tare miyam dagi ko appeal tawni je ama katang gang biu oigedaba jaga da law and order gi poto government gi mathawni madu tawbiu CSO wari sana ba dudi akoi masen mayam sanari wari ko yanana ba level mayam wari sanari kari maram gi pass to graba assembly na pass to graba su revoke to gadam ne adu to gadam ne na pass to graba mayam adu gi representative sing duga government as continuity ni ai matam dana su mayam do aina recognize to mamangi matam dana tawde aduna taw yadan tawde warep lei tabadong na chat pase mase as a leader oina hayeng kona maithira kani mina hayeng ka ani khoi gi magi hojikti kanoni na ko khoi gi social media matam dina social media footprint mayam je chappa ga loi thamna banga tane ko hayeng nuai to matam ma da phat phat thagalaga madu recall tawra ganda maki mathakta leader ama oina ma matik chade haina mina proof tawna bohona kaneba madugi tanja do Manipur chief minister moina pihaning de hai tare ko litan na thoi ba tawdok se hoji bawma loisan mangam de operation am ta chatha de mina hainari mayam si yam chumi ado akoina as a CSO moina yengwa tam de di akoi di pressure group ne akoi ngasi jo dum hai sini litan tawdok oigera ama oigera ko ma mahagna as a chief minister warakanda afaba mamangi chief minister na tawba yadaba tawunga maudaba singdo magi cabinet sina warep lawra kanda tawaning bagi apam ne mayam lai se ado mamangi chief minister rugo maga chap ana equality cha mana bai mong da ma sodum wari sanai le amana ama sodum wari sanai somna nomai paka ta kapi ko aduga ngasai su group ki representative mayam duga maga wari panan sanai le adoi dadi ngasai gi Manipur da deputy chief minister ani naga amadi ku gi magi piru boisi kana boisi kaino ado moi ani duna yadra bra operation tawse ha bisida adagi cabinet sina operation tawge na home dei kai dei warep lobang am disina kai no security provide ka tawba khakna yagadra si question ne bela is ko then khoi is dei da government na hanjan buffer zone leite and highway one ko sensitive zone have the lerbe ai ga na ga je lebe ta ko thoka ta ga to ko buffer zone leite hai ta di masamak tu na dum chalaga Chochanpur da chalo meeting no Chochanpur da chillo ngasi Chochanpur sorry cookie zo council gi moi leader unarubo mayum do thugai ge to gana protection piri du maina Chochanpur changa uno jo ba public to understand to lo ai ni dai hai di ko akoi di somna kan akoi praja na ya de noi ga phamina do na boiling position da sum thamba asomna kan jo akoi praja na ya de boiling position tum thamba aduga honorable chief minister khwai gi chawba head of the state amana mi gi kano third jaga amada neutral oiba jaga ga ina national media da yaure ebo ko neutral oiba jaga amada first time historic meeting ga yaure kari historic no sidai da kama akoi only historic thing is that the Manipur chief minister was compromised to sit with illegal oiba organization singa those people who are demanding separate administration those people who still maintain the buffer zone ko sigum organization singa chalaga phamina ga buffer zone lokthon masungam de nomai ka phan masungam de adoi dadi magi asai unarubagi phamina value do madu leite habni da khoi ani aduna khoina tawni akoina haijabdi kaino hai kanda akoi honorable chief minister bu karem kathai na bana chade CSO da su khara kayani ko CSO gi role su khangna haibi wa ai ba matam da ko akoi na hai se CSO mayam jina hai ri se maram lebe hai ri ni miyam gi vocal ni ko CSO su miyam gi representative ni
ꯃꯉꯣꯟꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯋꯥꯔ ꯚꯦꯁꯇꯦꯗ ꯄꯋꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒ ꯒꯣꯔꯃꯦꯟꯒ ꯂꯥꯡꯐꯥꯡꯗ ꯆꯠꯅꯕ ꯇꯥꯔꯒꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯑꯦꯐꯔꯠꯁꯦ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯔꯣꯏꯑꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯆꯠꯂꯨꯔꯒ ꯑꯩ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗꯁꯨ ꯑꯩ ꯄꯟꯖꯈ꯭ꯔꯦ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯄꯤꯁꯇꯣꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯃꯤ ꯉꯁꯤ ꯁꯣꯛꯄꯁꯤ ꯍꯛꯊꯦꯡꯅꯅ ꯄꯦꯄꯔꯁꯤꯡꯗꯁꯨ ꯍꯦꯗꯂꯥꯏꯟꯁ ꯑꯣꯏꯅ ꯇꯥꯔꯒꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯗꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯑꯦꯁꯑꯣꯁꯤꯡꯁꯦ ꯁꯤꯑꯦꯁꯑꯣꯁꯤꯡꯒꯤ ꯃꯈꯥꯗꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤꯁꯨ ꯕꯥꯎꯂꯤ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯀꯩꯗꯁꯨ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜꯅꯁꯨ ꯑꯩꯈꯣꯏ ꯆꯠꯂꯛꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯡꯃꯥꯏ ꯂꯥꯟꯕ ꯌꯥꯗꯕ ꯑꯗꯨ ꯇꯧꯗꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯊꯔꯗ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯍꯟꯊꯕ ꯃꯤ ꯑꯃ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯍꯧ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯃꯗꯤ ꯁꯤꯑꯦꯁꯑꯣꯁꯤꯡꯅ ꯏꯍꯧ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯤꯇꯥꯟꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡ ꯄ꯭ꯂꯁ ꯁꯤꯑꯦꯁꯑꯣꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤꯕ ꯑꯃꯗꯤ ꯁꯦꯡꯃꯥꯏ ꯂꯥꯟꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯒ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯒ ꯀꯩꯗꯧꯕꯒꯤ ꯀꯨꯀꯤ ꯎꯅꯔꯤꯅꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯗꯨꯒꯤ ꯏꯔꯥꯡꯁꯤ ꯑꯃꯨꯛ ꯅꯟꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯍꯥꯛ ꯈꯛꯇꯅ ꯂꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯑꯦꯁꯑꯣꯁꯤꯡꯁꯤꯁꯨ ꯄꯨꯂꯞ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯥꯎꯁꯜꯂꯛꯑꯀꯥꯟꯗ ꯏꯔꯥꯡꯁꯦ ꯁꯥꯒꯠꯄ ꯏꯔꯥꯡ ꯁꯥꯒꯠꯄ ꯍꯥꯏꯕꯗꯤ ꯃꯤꯟꯁ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯅꯠꯇꯕ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯉꯥꯡꯊꯣꯛꯑꯝꯃꯤꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯉꯝꯗꯕꯁꯤꯒ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯍꯥꯛ ꯃꯊꯟꯇꯅ ꯑꯗꯨꯝ ꯂꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯃꯁꯤꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯄ꯭ꯔꯖꯥꯗꯤꯀꯣ ꯄ꯭ꯔꯖꯥꯒꯤꯗꯤ ꯂꯣꯏꯅ ꯎꯏꯌꯦꯕ ꯄ꯭ꯔꯖꯥꯁꯦꯀꯣ ꯄ꯭ꯔꯖꯥꯁꯦ ꯂꯣꯏ ꯄ꯭ꯔꯖꯥꯁꯦ ꯋꯥꯃꯟꯕꯒꯤ ꯔꯤꯌꯦꯛ ꯇꯧꯕ ꯉꯝꯗꯕ ꯋꯥꯅꯦꯕ ꯑꯗꯒꯤ ꯁꯤꯑꯦꯁꯑꯣꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤꯀꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯉꯤ ꯃꯣꯏꯁꯨ ꯈꯪꯉꯝꯒꯅꯤ ꯁꯤꯑꯦꯁꯑꯣꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯑꯦꯁꯑꯣꯁꯤꯅ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯏꯔꯥꯡ ꯄꯪꯇꯧꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ 35 ꯀꯨꯟ ꯖꯦꯜ ꯊꯝꯈꯤꯕ ꯌꯥꯏꯀꯣ ꯀꯦꯁ ꯄꯥꯟꯈꯤꯕ ꯌꯥꯏ NIA ꯀꯦꯁ ꯊꯝꯖꯤꯜꯂꯛꯄ ꯌꯥꯏ ꯏꯗꯤꯗ ꯃꯣꯏ ꯑꯦꯁꯦꯠ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯃꯌꯥꯝ ꯇꯧꯔꯛꯄ ꯌꯥꯏ ꯂꯣꯒꯤ ꯑꯣꯏꯕꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯉꯁꯥꯏꯒꯤ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯏꯂꯤꯃꯦꯟ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯣꯏꯅ ꯆꯠꯊꯗꯕꯤꯗ ꯁꯤꯑꯦꯁꯑꯣꯒ ꯒꯚꯔꯟꯃꯦꯟꯒ ꯆꯦꯂꯦꯟꯖ ꯇꯧꯅꯔ ꯀꯔꯤꯅꯣ ꯐꯪꯗꯣꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯁꯤꯅꯦꯕ ꯁꯤꯑꯦꯁꯑꯣꯒ ꯒꯚꯔꯟꯃꯦꯟ ꯆꯦꯂꯦꯟꯖ ꯇꯧꯅꯔ ꯀꯩ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯕꯐꯔ ꯖꯣꯟ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯥꯏꯖꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒ ꯃꯤꯅ ꯕꯐꯔ ꯖꯣꯟꯗꯨ ꯃꯦꯟꯇꯦꯟ ꯇꯧꯈꯤꯁꯦꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯈ꯭ꯔꯕꯅꯦꯅ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯆꯜꯂꯛꯑꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯀꯥꯎꯟꯇꯔ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯇ ꯊꯣꯛꯂꯛꯎꯅꯦ ꯑꯩꯒ ꯃꯥꯒ ꯁꯨꯃꯥꯏꯅ ꯃꯣꯏꯒ ꯑꯩꯒ ꯐꯝꯃꯤꯟꯅꯕꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯈꯤꯗꯦꯅ ꯑꯗꯥꯏꯗ ꯌꯧꯁꯜꯂꯛ ꯇꯥꯔꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯥꯒꯅ ꯍꯥꯏꯗꯣꯏꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯪꯈꯨꯝꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯒꯗꯕ ꯅꯠꯇꯦ ꯑꯩ ꯍꯦꯗ ꯑꯣꯐ ꯗ ꯁ꯭ꯇꯦꯠꯅꯦ ꯑꯩ ꯇꯧꯒꯗꯕꯗꯣ ꯇꯧꯅꯤ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯧꯒꯗꯕꯗꯣ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ나 ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯩ ꯉꯔꯥꯡꯁꯨ ꯐꯦꯁꯕꯨꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯃꯍꯥꯛꯅ ꯍꯥꯏꯗꯕꯗꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯀꯥꯡꯄꯣꯛꯄꯤ ꯂꯝꯕꯤ ꯍꯥꯡꯉꯕꯅꯤ ꯀꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯦ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯏꯁꯦ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯁꯤꯒꯨꯝꯕ ꯅꯦꯒꯦꯇꯤቭ ꯀꯃꯦꯟ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯁꯣꯂꯨꯁꯟ ꯇꯧꯕ ꯉꯝꯅꯤꯅ ꯁꯦꯟꯇꯔꯅ ꯑꯦꯄꯣꯏꯟ ꯇꯧꯕꯤꯔꯛꯄ CM ꯑꯃꯒꯤ ꯃꯊꯛꯇ ꯃꯤꯅ ꯋꯥ ꯄꯪꯉꯥꯡ ꯉꯥꯡꯕꯁꯦ ꯉꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯍꯥꯛꯅ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠꯇꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯀꯣ ꯑꯐꯕ ꯑꯣꯏꯔꯗꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯒꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯕꯐꯔ ꯖꯣꯟ ꯃꯦꯟꯇꯦꯟ ꯇꯧꯔꯤꯉꯩꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯨꯀꯤ ꯗꯃꯥ ꯂꯩꯔꯝꯒꯅꯦꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯀꯩꯝ ꯔꯤꯌꯦꯛ ꯇꯧꯗꯦꯕꯀꯣ ꯀꯅꯥꯝꯇ ꯀꯩꯝ ꯇꯧꯗꯦ ꯁꯤꯒꯤ ꯆꯠꯄ ꯌꯥꯅꯕ ꯌꯥꯅꯗꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯊꯛꯇ ꯕꯐꯔ ꯖꯣꯟ ꯃꯦꯟꯇꯦꯟ ꯇꯧꯒꯦꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯀꯦꯕꯤꯅꯦꯠ ꯂꯧꯕ ꯗꯤꯁꯤꯖꯟ ꯑꯗꯒꯤ ꯏꯚꯟ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯗ ꯖꯒꯥ ꯈꯔꯗꯗꯤ ꯕꯐꯔ ꯖꯣꯟ ꯊꯝꯗ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯊꯣꯛꯅꯕꯅꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯉꯥꯛꯇꯨ ꯔꯤꯚꯥꯏꯚ ꯇꯧꯁꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯁꯤ ꯁꯤ ꯌꯥꯅꯅꯕ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯝꯕꯨ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯑꯥꯗ ꯆꯠꯂꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯅꯣꯡꯃꯩꯁꯨ ꯀꯥꯞꯄꯛꯄ ꯀꯣ ꯑꯗꯨꯒ wari sanarib kangbudu protection pi thamba adugumba kayani meteron da haiga yam phasada waida natai jada ba haitare ko sigi level da di tawning de ba khoi gi chief minister gi chokri se yamna sanctity leina yam magi holiness haitare ko miyam na bebar to ba adugumba chokri ma oyani yam ni da adugi bebar to karai re tholak to no ha ganda kuki ga wari sanaraga Manipur solution porakane hai mai wakhan de ngasai honorable chief minister gi wakhan no khara di lanbra ado mara statement amda no issue so masen amda phamino praja masen phamino akoi government gi law and order gi action torok tring jida ko law and akoi na forcefully ngasai gi takthorok tring da ko the leaders in phaba punba toroga no yana waina haibi adadi NIA gi ek pangani adu pangani na haibi roba ngasai gi national security ek pangani lebak si thugai bi ek pangani na haibi roba ya heba adu condition dina to bi wari sanaroga cha class am thakmi na la kan yamna statement da yamna clarity leitaba
ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯡꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯦꯟꯅꯕꯨ ꯂꯥꯡꯈꯠꯂꯛꯑꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯂꯥꯁꯂꯤ ꯀꯣ ꯁꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯉꯥꯡꯉꯁꯨ ꯒꯣꯔꯃꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ BJPꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯅ ꯇꯧꯔꯤꯗꯣ ꯌꯦꯡꯕꯤꯌꯨ ꯃꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯁꯨ ꯇꯧꯅꯔꯕꯅꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯌꯥꯝꯒ ꯃꯣꯏꯒꯤ ꯗꯤꯃꯥꯟꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯃꯌꯥꯏꯗ ꯑꯦꯖ ꯑ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯗꯅꯕ ꯕꯦꯂꯦꯟꯁ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥ ꯇꯥꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏ ꯃꯁꯦꯟ CSOꯒ ꯒꯣꯔꯃꯦꯟꯒ ꯆꯦꯂꯦꯟꯖ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯀꯔꯤꯝ ꯐꯪꯉꯣꯏ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ CSOꯅ ꯏꯔꯥꯡ ꯄꯨꯡꯇꯧ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯑꯊꯧꯕꯅ ꯅꯍꯥꯟ ꯍꯥꯏꯔꯤꯗꯨꯅꯤ ꯏꯔꯥꯡ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯁ ꯄꯨꯔꯛꯄ ꯄꯥꯝꯕꯩꯅꯤ ꯏꯔꯥꯡ ꯇꯧꯒꯦꯗꯤ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯇꯧꯕ ꯌꯥꯏꯑꯕ ꯉꯔꯥꯡ ꯅꯍꯥꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯥꯡꯄꯣꯛꯄꯤ ꯆꯠꯂꯨ ꯀꯩꯅꯣꯗ ꯗꯦꯜꯂꯤꯗ ꯇꯣꯉꯥꯟꯅ ꯎꯅꯔꯨꯕꯗꯣ DIPRꯅ ꯊꯣꯛꯂꯛꯄ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒ ꯌꯦꯡꯅ ꯇꯥꯔꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯑꯣꯏꯔꯦꯅ ꯑꯩꯈꯣꯏꯅ ꯕꯟ ꯑꯗꯨꯝ ꯀꯧꯕ ꯌꯥꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯉꯒ ꯑꯦꯖꯤꯇꯦꯁꯟ ꯄꯨꯡꯇꯧ ꯇꯧꯕꯁꯦ ꯐꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒ ꯒꯚꯔꯟꯃꯦꯟꯠꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯌꯥꯝꯗ ꯁꯣꯁꯥꯏꯇꯤꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯔꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅꯁꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯅꯤꯗꯨ ꯄꯦꯔꯦꯜ ꯑꯣꯏꯅ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯗꯀꯣ ꯖꯒꯥ ꯈꯔꯗꯅ CSOꯗꯣ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯁꯜꯂꯒ ꯖꯒꯥ ꯈꯔꯗꯅ CSOꯗꯣ ꯂꯩꯇꯕꯗꯧꯅꯒ ꯅꯣꯏ ꯃꯈꯥ ꯂꯩꯕ ꯅꯠꯇꯦꯒ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯒ ꯅꯣꯡꯃꯩꯒ ꯄꯀꯥꯞ ꯀꯥꯞꯅꯔꯤꯁꯦ ꯃꯁꯤ ꯑꯝꯇ ꯍꯥꯟꯅ ꯂꯦꯞꯍꯟꯕꯤꯌꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯋꯥꯔꯗꯣ ꯑꯝꯇ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ CSO ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯇꯩ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯑꯣꯏꯅ ꯅꯥꯒꯥꯒꯤ ꯑꯣꯏꯒꯦꯔꯥ ꯆꯥꯝꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ CSOꯒ ꯒꯣꯔꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯕꯥꯛꯁꯤ ꯃꯃꯥꯏ ꯂꯩꯔꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯒꯦꯔꯥ ꯒꯣꯔꯃꯦꯟ ꯑꯣꯏꯒꯦꯔꯥ ꯃꯥ ꯃꯊꯟꯗꯅ ꯂꯩꯕꯥꯛꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯈꯟꯕꯤꯒꯅꯣꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯦꯃꯟꯖꯤꯠꯀ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯀꯦꯁ ꯖꯤꯔꯤꯒꯤ ꯀꯦꯁ ꯏꯚꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯃꯣꯞꯀꯤ ꯅꯠꯇꯕ ꯚꯥꯏꯂꯦꯟꯁ ꯂꯩꯕ ꯀꯦꯁ ꯃꯌꯥꯝꯁꯦ NIA ꯀꯦꯁ ꯂꯩꯕ ꯑꯗꯒꯤ CBIꯗ ꯀꯦꯁ ꯂꯩꯕꯁꯤꯡꯁꯦ ꯈꯔ ꯊꯨꯅ ꯃꯨꯚ ꯇꯧꯍꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯒꯤ ꯋꯥꯍꯧꯗꯨ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯇꯧꯔ ꯍꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯑꯦꯠꯂꯤꯁ ꯁ꯭ꯇꯦꯖ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯝꯁꯤꯗ ꯂꯥꯜꯍꯜꯂꯣꯕ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯜꯂꯕ ꯃꯇꯨꯡꯗ CSO ꯃꯌꯥꯝꯁꯦ ꯒꯣꯔꯃꯦꯟꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯇꯧꯔꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯦ ꯈꯣꯠꯂꯛꯇꯦ ꯂꯥꯟ ꯂꯩꯇꯦ ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯉꯀꯥꯟꯗ ꯃꯤꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯒ ꯃꯉꯣꯟꯗ ꯕꯦꯕꯥꯔ ꯇꯧꯒꯗꯕꯅꯦ ꯃꯤꯉꯣꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯌꯥꯏꯅꯦ ꯁꯤ ꯒꯣꯔꯃꯦꯟꯁꯤ ꯌꯥꯏꯅꯦ ꯁꯤ ꯃꯥ ꯇꯧꯏꯅꯦ ꯀꯣ ꯃꯤꯌꯥꯝꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯈꯥꯏꯗꯦ ꯁꯤ ꯒꯣꯔꯃꯦꯟꯁꯤꯗ ꯑꯩꯅ ꯎꯠꯀꯗꯕꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯇꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟꯗ ꯊꯣꯛꯅꯤꯡꯉꯤꯕ ꯊꯧꯗꯣꯛ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯣꯛꯎꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯂꯧꯔꯨꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯔꯤꯛ 4ꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯃꯇꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯋꯥꯁꯛ ꯂꯧꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯠꯄꯁꯤꯡ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯍꯥꯞꯆꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯜꯂꯛꯄꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯕꯗ ꯑꯌꯥꯕ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤꯕꯅꯤ ꯗꯦꯜꯂꯤꯗ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯄꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯅꯕ ꯉꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯠꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯠꯍꯧꯔꯤꯕꯅꯣ ꯃꯁꯤ ꯍꯥꯞꯆꯤꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯁꯣꯊꯔꯛꯀꯗꯕ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕꯁꯤꯅ ꯀꯔꯝꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯁꯤꯒꯤ ꯃꯤꯅꯤꯁꯇꯔ 8ꯁꯦ ꯍꯥꯞꯆꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤꯃꯇꯪꯁꯨ ꯊꯝꯕꯤꯔꯝꯃꯨ ꯑꯍꯥꯟꯕꯗꯅꯦ ꯃꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯀꯩꯒꯨꯝꯕ ꯃꯤꯅꯤꯁꯇꯔꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧ ꯉꯝꯗ꯭ꯔꯕꯀꯣ 3ꯂ ꯀꯩꯅꯣ ꯃꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧ ꯉꯝꯗ ꯇꯥꯔꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯊꯟꯗꯅ ꯂꯦꯝꯍꯧꯔꯤꯕ ꯃꯟꯇ꯭ꯔꯤ 8ꯁꯤꯒꯤ ꯄꯥꯏꯒꯗꯕ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤꯡꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯗꯒꯤ ꯋꯥꯔꯛꯁ ꯀꯣ ꯄꯥꯋꯔ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯈꯔ ꯂꯩꯔꯤꯕ ꯁꯤ ꯃꯥ ꯃꯊꯟꯗꯅ ꯄꯥꯏꯔꯒ ꯆꯂꯥꯏꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯍꯌꯦꯡ ꯃꯣꯏꯒꯤ ꯃꯔꯛꯇ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯔꯦꯛ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯋꯥꯡꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯑꯦꯛꯁꯔꯁꯥꯏज ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯕꯂꯞꯃꯦꯟ ꯅꯠꯇ꯭ꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯦꯕꯤꯅꯦꯠ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯃꯤ 4-5ꯅ ꯀꯦꯕꯤꯅꯦꯠ ꯋꯥꯔꯦꯞ ꯂꯧꯔꯒ ꯄꯥꯋꯔꯁꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯄꯣꯔꯠꯐꯣꯂꯤꯑꯣ ꯃꯌꯥꯝꯁꯤ ꯍꯥꯟꯅ ꯄꯥꯏꯈ꯭ꯔꯕ ꯀꯥꯡꯕꯨꯗꯨ ꯈꯛꯇꯅ ꯄꯥꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯔꯛꯇꯨꯗ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟꯁꯤꯡ ꯑꯗꯒꯤ BJPꯒꯤ ꯀꯦꯝꯄꯦꯟ ꯇꯧꯕ ꯗꯦꯟ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡ ꯗꯤꯕꯂꯞꯃꯦꯟ ꯃꯇꯥꯡꯗ ꯏꯁꯨ ꯌꯥꯝꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯑꯥꯗꯒꯤ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯃꯤꯅꯤꯁꯇꯔꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯦ ꯃꯔꯨꯑꯣꯏꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯈꯔꯗꯤ ꯑꯦꯛꯁꯄꯥꯟ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯤ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤꯡꯁꯦ ꯀꯩꯒꯨꯝꯕ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯉꯝꯗꯕ ꯃꯇꯝꯗ
ꯊꯕꯛ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯟꯅ PR ꯒꯃꯦꯟ ꯂꯩꯔꯤꯉꯩꯗ ꯂꯩꯔꯝꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝꯒ ꯒꯃꯦꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟꯒꯤ ꯂꯨꯆꯤꯡꯕ ꯒꯃꯦꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯂꯩꯔꯛꯄ ꯂꯝꯕꯤꯒꯤ ꯐꯤꯕꯝ ISBTꯒꯤ ꯀꯔꯤꯒꯤ ꯃꯆꯥ ꯃꯆꯥ ꯃꯈꯣꯏꯅ ꯆꯠꯂꯒ ꯅꯝꯐꯨꯗ ꯃꯇꯝꯁꯦ ꯅꯪꯅꯕ ꯃꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅꯀꯣ ꯅꯪꯅꯕ ꯃꯤꯌꯥꯝꯗ ꯁꯤꯟꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯤꯔꯛꯏꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯁꯤꯃꯤꯂꯔꯂꯤ ꯉꯁꯥꯏꯒꯤ ꯃꯥ ꯃꯊꯟꯇꯅ ꯂꯣꯏꯅꯃꯛ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯤ ꯂꯦꯝꯍꯧꯔꯤꯕ ꯄꯣꯔꯠꯐꯣꯂꯤꯌꯣ ꯃꯌꯥꯝꯁꯤ ꯂꯦꯝꯍꯧꯔꯤꯕ ꯃꯟꯇ꯭ꯔꯤ 8ꯁꯤꯗ ꯐꯝꯁꯦ ꯄꯥꯏꯍꯜꯂꯒ ꯃꯣꯏ ꯌꯦꯟꯊꯣꯛꯄꯤꯕ ꯑꯃ ꯆꯪꯉꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯋꯥꯈꯟꯗ ꯁꯔꯀꯥꯔꯁꯦ ꯔꯤꯚꯣꯜ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯦꯀꯣ ꯔꯤꯚꯣꯜ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯁꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯍꯧꯖꯤꯛꯁꯨ ꯃꯟꯇ꯭ꯔꯤ ꯐꯪꯗ꯭ꯔꯒꯗꯤ ꯃꯟꯇ꯭ꯔꯤ ꯐꯪꯒꯅꯤꯅ ꯑꯁꯥ ꯂꯩꯕ MLA 4, 5, 6 ꯂꯩꯔꯤ ꯁꯣꯝꯗꯀꯣ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤ ꯃꯌꯥꯝ ꯑꯃꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯌꯥꯔꯛꯑꯁꯨ ꯌꯥꯔꯛꯇ꯭ꯔꯁꯨ ꯍꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯅꯤꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯒꯁꯨ ꯌꯥꯔꯛꯑꯁꯨ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯉꯁꯤ 4, 5, 10ꯒꯤ ꯃꯅꯨꯡꯗ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯦ ꯄꯤꯊꯣꯛꯑꯒ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯦ ꯐꯖꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯜꯂꯒ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯇꯧꯕꯤꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay. ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯃꯐꯝꯗꯨꯗ ꯊꯝꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯠꯍꯧꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯄꯗ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯀꯔꯤ ꯏꯝꯄ꯭ꯔꯨꯞ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯐꯤꯔꯦꯞ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯩꯔꯥꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝꯕ ꯄꯥꯎꯖꯦꯜ ꯂꯩ ꯑꯃꯗꯤ campaign for just and fair delimitation to hold certain meeting of March 26 over census issue ꯑꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡꯒꯤ ꯐꯤꯔꯦꯞꯁꯦ ꯅꯨꯃꯤꯠ 9ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯗꯒꯤ ꯁꯥꯏꯠ ꯑꯃꯗꯤ ꯐꯣꯡꯗꯣꯔꯛꯏꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡꯁꯦ ꯊꯥꯡꯒꯒꯤ MLA ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯀꯣ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗ SIR ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ NRC ꯇꯧꯔꯒ ꯁꯦꯟꯁꯁ ꯇꯧꯅꯤꯅ ꯑꯃ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯂꯛꯏꯀꯣ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕꯅꯦ ꯇꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯣꯏꯅ ꯇꯧꯔꯒꯀꯣ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯄꯥꯝꯕꯗꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯗ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯀꯣꯔꯠꯇ ꯇꯧꯔꯤ ꯑꯗꯒꯤ ꯀꯩꯅꯣꯗ ꯐꯤꯜꯗ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕ ꯑꯗꯒꯤ MLAꯁꯤꯡꯗꯒꯤ ꯄꯥꯎꯈꯨꯝ ꯅꯤꯕ ꯁꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯀꯣ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯑꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨꯅꯦꯕꯀꯣ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯃꯦꯟꯁꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯥꯁ ꯗꯦꯗꯣ ꯑꯗꯨꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯁꯥ ꯑꯃ ꯇꯧꯕꯅꯦꯕ ꯑꯗ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯏꯁꯨꯅꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯦꯀꯦꯟ 4, 5 ꯐꯥꯎ ꯃꯤꯅꯤꯠ 5, 10 ꯐꯥꯎ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ ꯄꯨꯈꯠꯂꯛꯇꯦ JDUꯅꯁꯨ ꯄꯨꯈꯠꯂꯛꯇꯦ ꯑꯗꯒꯤ ꯀꯩꯅꯣꯅꯁꯨ NPPꯅꯁꯨ ꯄꯨꯈꯠꯂꯛꯇꯦ ꯑꯗ ꯃꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯈꯜꯁꯤ ꯀꯩꯅꯣ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯁꯤꯗ ꯁꯨꯝ ꯌꯥꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯥꯛꯑꯦꯕ ꯃꯤꯌꯥꯝꯅ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯩ ꯃꯊꯧ ꯇꯥꯔꯛꯏꯁꯦ ꯁ꯭ꯋꯥꯏꯗꯅꯦꯕ ꯗꯦꯟ ꯃꯃꯥꯡꯉꯩꯗ ꯀꯣꯡꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟꯠ ꯄꯥꯜꯂꯤꯉꯩꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯗꯅ ꯆꯠꯇꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯗꯤꯕꯤꯖꯟ ꯈꯔꯒꯤ ꯁꯦꯟꯁꯁꯁꯦ ꯑꯣꯚꯔ ꯑꯣꯏꯔꯦꯅ ꯍꯥꯏꯔꯒ ꯃꯗꯨ ꯀꯦꯟꯁꯦꯜ ꯇꯧꯍꯟꯈꯤꯕꯁꯨ ꯂꯩꯌꯦꯕꯀꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯃꯣꯏ ꯔꯤꯑꯦꯐꯔꯝ ꯇꯧꯗꯦ ꯑꯗ ꯀꯣꯔꯠ ꯑꯣꯔꯗꯔꯗ ꯃꯗꯨ ꯃꯁꯤꯡ ꯑꯃꯨꯛꯀ ꯊꯤꯀꯣ ꯔꯤꯀꯥꯜꯀꯨꯂꯦꯠ ꯇꯧ ꯍꯥꯏꯕ ꯌꯥꯎꯔꯤꯅꯦꯕꯀꯣ ꯃꯗꯨꯁꯨ ꯑꯃꯨꯛꯀ ꯃꯁꯤꯡ ꯊꯤꯗꯦ ꯑꯅꯤꯁꯨꯕꯗ 2022ꯗ ꯀꯩꯅꯣ NRC implement ꯇꯧꯅꯕ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯄꯥꯁ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ 2023ꯗ ꯑꯃꯨꯛꯀꯁꯨ 2024ꯗ ꯑꯃꯨꯛꯀꯁꯨ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯑꯃꯨꯛꯀ ꯄꯥꯁ ꯇꯧꯋꯦꯕ ꯍꯥꯏꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯈꯦꯝꯆꯥꯟꯅ ꯑꯃꯨꯛꯐꯥꯎ ꯄꯜꯂꯝꯗꯦꯕ ꯔꯤꯖꯣꯂꯨꯁꯟꯁꯦꯀꯣ ꯑꯗꯨ ꯄꯜꯂꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯖꯦꯟꯗꯥꯁꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯁꯦꯟꯁꯁꯁꯦ ꯑꯗꯨꯝ ꯇꯧꯍꯟꯈꯤꯗꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯩꯔꯥ ꯑꯗꯒꯤ ꯖꯁ ꯗꯤꯂꯤꯃꯤꯇꯦꯁꯟ ꯗꯦꯟ ꯂꯨꯞ 14 ꯃꯌꯥꯝꯁꯤꯅ ꯂꯥꯡꯉꯤꯕ ꯄꯣꯠꯁꯦ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯂꯥꯡꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯟꯇꯥꯌꯔꯂꯤ ꯗꯤꯄꯦꯟꯗꯦꯟ ꯑꯣꯟ ꯗ ꯒꯚꯔꯟꯃꯦꯟꯠ 1 ꯑꯦꯄ꯭ꯔꯤꯜꯗꯒꯤꯗꯤ ꯂꯩꯔꯛꯀꯗꯕ ꯐꯤꯕꯝꯁꯦ ꯍꯌꯦꯡ ꯏꯅꯨꯃꯦꯔꯦꯇꯔꯁꯤꯡꯗꯨꯅ ꯀꯩꯅꯣꯗ ꯌꯨꯝ ꯀꯥꯎꯟ ꯇꯧꯒꯦꯅ ꯆꯠꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯇꯧꯔꯛꯀꯗꯕ ꯔꯤꯑꯦꯛꯁꯟꯗꯣ ꯁꯦꯟꯁꯁꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯁꯤꯅ ꯈꯪꯐꯝ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯏꯅꯨꯃꯦꯔꯦꯇꯔꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯂꯩꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯟꯁꯁꯁꯦ ꯊꯤꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ
ꯊꯝꯈꯤꯕꯒꯤ ꯃꯑꯣꯡꯗ ꯄꯕ꯭ꯂꯤꯛ ꯑꯦꯖꯤꯇꯦꯁꯟ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯛꯀꯅꯤ ꯁꯤꯁꯦꯀꯣ ꯍꯌꯦꯡ ꯌꯥꯝ ꯊꯨꯅ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯞ ꯂꯧꯕꯤꯗ꯭ꯔꯕ ꯑꯗꯒꯤ ꯀꯣꯔꯠꯇ ꯊꯥꯗꯧꯔꯤꯕ PIL ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯕ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯑꯃ ꯁꯤ ꯌꯦꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯅꯣ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯤꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯁꯤꯅ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯁꯤꯗ ꯃꯉꯣꯟꯗꯒꯤ ꯀ꯭ꯂꯦꯔꯤꯇꯤ ꯑꯃꯐꯥꯎ ꯃꯤꯌꯥꯝꯗ ꯄꯤꯗꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯗ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯍꯜꯂꯒ ꯏꯔꯥꯡꯁꯤ ꯍꯦꯟꯅ ꯂꯥꯡꯈꯠꯂꯛꯄ ꯃꯤꯌꯥꯝꯁꯦ ꯃꯈꯟ ꯃꯈꯟꯒꯤ ꯑꯦꯖꯤꯇꯦꯁꯟ ꯇꯧꯁꯜꯂꯛꯄ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯁꯤ ꯁꯔꯀꯥꯔꯁꯤꯒꯤꯗꯃꯛ ꯑꯐꯕ ꯏꯃꯦꯖ ꯑꯃ ꯅꯠꯇꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯣ ꯃꯁꯤ ꯁꯦꯟꯁꯁ ꯊꯤꯕ ꯑꯗꯒꯤ NRCꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯥꯛꯇꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯃꯗꯤ ꯀꯩꯅꯣ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯌꯨꯠꯁꯤꯡꯁꯤꯗ ꯃꯁꯤ ꯀꯌꯥꯝ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ ꯃꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕꯗ ꯃꯁꯤꯃꯇꯪꯁꯨ ꯊꯝꯕꯤꯌꯨ ꯑꯩ ꯀꯔꯝ ꯍꯥꯏꯖꯒꯦꯕꯀꯣ ꯍꯧꯖꯤꯛ ꯂꯤꯇꯥꯟꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯒꯤꯁꯦ ꯁꯦꯟꯁꯁꯁꯤ ꯌꯨꯝꯀꯣꯛ ꯊꯤꯕ ꯍꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯤꯇꯥꯟꯗ ꯇꯥꯔꯤꯕ ꯀꯨꯀꯤ ꯈꯨꯟꯁꯦ ꯂꯤꯁꯇ ꯄꯤꯈꯤꯕꯅꯦ ꯍꯥꯏꯖꯕ ꯇꯥꯔꯁꯨꯀꯣ ꯌꯨꯝ ꯃꯁꯤꯡ ꯊꯤꯕ ꯃꯇꯝꯗꯗꯤ ꯑꯗꯥꯏꯗꯨꯗ ꯀꯨꯀꯤꯒꯤ ꯌꯨꯝꯅꯦ ꯍꯥꯏꯅ ꯃꯤꯗꯣ ꯀꯨꯀꯤꯒꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯍꯦꯝꯂꯦꯠꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯉꯁꯥꯏꯒꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯅꯒꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ 1960ꯒꯤ ꯃꯇꯨꯡꯗ 1960ꯒꯤ ꯃꯇꯨꯡꯗꯀꯣ ꯃꯔꯨꯑꯣꯏꯅ 1990 ꯁ꯭ꯋꯥꯏꯗꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯁꯤꯅ ꯂꯦꯟ ꯑꯦꯟ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯕꯗꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯦꯝꯒꯠꯈꯤꯕ ꯚꯤꯂꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯁꯤꯒꯤ ꯚꯤꯂꯦꯖ ꯃꯌꯥꯝꯁꯤꯗ ꯇꯥꯔꯤꯕ ꯃꯤꯁꯤꯡꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯨꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯗꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯦ ꯃꯥꯁꯇꯔ ꯗꯥꯏꯔꯦꯛꯇꯔꯤꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯂꯦꯚꯦꯜꯒꯤ ꯁꯕ ꯗꯤꯕꯤꯖꯟ SDO SDC ꯃꯌꯥꯝꯒ ꯃꯁꯤꯒꯤꯁꯦ ꯃꯦꯆꯤꯡ ꯇꯧꯅꯍꯧꯗ ꯇꯥꯔꯗꯤꯀꯣ ꯃꯁꯤꯡ ꯊꯤꯕꯗ ꯌꯥꯎꯊꯣꯛꯈꯤ ꯇꯥꯔꯗꯤ ꯍꯥꯟꯅꯒꯤ ꯃꯥꯎ ꯃꯔꯥꯝ ꯄꯨꯔꯨꯜ ꯄꯣꯃꯇꯥꯒꯤ ꯀꯦꯁꯇꯨꯅ ꯇꯣꯉꯥꯟꯅ ꯊꯝꯃꯀꯥꯟꯗ ꯁꯥꯏꯀꯣꯠꯀꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯦꯖꯃꯥꯡꯒ ꯃꯔꯨꯑꯣꯏꯅ ꯄꯥꯎꯂꯦꯟꯂꯥꯜꯒꯤ ꯖꯒꯥꯁꯤ ꯑꯅꯤꯁꯤꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯅꯦ ꯃꯥꯎ ꯃꯔꯥꯝ ꯄꯨꯔꯨꯜ ꯄꯣꯃꯇꯥꯅꯦ ꯇꯦꯡꯅꯧꯄꯜꯅꯦ ꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯌꯥꯝꯅ ꯍꯦꯕꯤꯂꯤ ꯆꯣꯡꯈꯠꯂꯛꯀꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯀꯤꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ Indigenous 36 ꯇ꯭ꯔꯥꯏꯕꯁꯦ ATK ꯂꯧꯊꯣꯛꯈ꯭ꯔꯗꯤ AKT ꯂꯧꯊꯣꯛꯈ꯭ꯔ ꯇꯥꯔꯗꯤ 35 ꯇ꯭ꯔꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ 35ꯁꯦ ꯐꯣꯔꯦꯅꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯅ ꯅꯝꯊꯔꯒ ꯑꯩꯈꯣꯏꯁꯦ ꯊꯝꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯁꯤꯡꯁꯦ ꯊꯝꯕꯤꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯤꯔꯤꯁꯦ ꯗꯤꯂꯤꯃꯤꯇꯦꯁꯟ ꯅꯠꯇꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯅꯌꯥꯝꯅ ꯆꯦ ꯊꯥꯗꯅ ꯑꯣꯅꯔ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯥꯎꯔꯁꯨ ꯁꯦꯝꯅ ꯀꯧꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯎꯅꯔꯐꯥꯎꯗ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯏꯔꯥꯡ ꯇꯧꯕ ꯉꯝꯃꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯇꯧꯕ ꯌꯥꯔꯣꯏꯅꯀꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯗ ꯇꯧꯕ ꯌꯥꯔꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯦꯁꯤꯃꯤꯂꯦꯁꯟ ꯑꯣꯐ ꯑꯦꯚ꯭ꯔꯤ ꯄꯣꯄꯨꯂꯦꯁꯟ into the censusꯅꯦꯕꯀꯣ ꯑꯗꯨ ꯁꯦꯟꯁꯁꯇ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ MLA 10 ꯀꯥꯔꯤꯁꯤ ꯑꯩꯈꯣꯏ MLA 10 ꯑꯣꯟꯊꯣꯛꯀꯦ ꯑꯗꯨꯒ ꯄꯋꯥꯔꯁꯤ ꯕꯦꯂꯦꯟꯁ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯍꯣꯏ MLA 13ꯗꯣ ꯑꯣꯟꯊꯣꯛꯄꯤꯌꯨ MLA 10ꯁꯨ ꯑꯣꯟꯊꯣꯛꯄꯤꯌු ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ indigenous ꯃꯤꯒꯤ representative ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯕꯅꯤꯗ ꯑꯗ indigenous ꯃꯤꯒꯤ representative ꯑꯣꯏꯍꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ only through NRC update ꯀꯣ NRC update ꯇꯧꯕ ꯃꯇꯝꯗ indigenous ꯃꯤꯁꯦ ꯈꯪꯒꯗꯕꯅꯦꯕ 1951 ꯂꯤꯡꯛ ꯇꯧꯔꯛꯑꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯅꯧꯕ ꯈꯨꯟ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯅꯣ 1951 ꯑꯗꯨꯒꯤ ꯈꯨꯟꯗꯨꯒꯤ ꯃꯄꯥ ꯃꯄꯨ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯩꯔꯝꯕ꯭ꯔꯥ ꯂꯩꯔꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉ ꯇꯧꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯁꯤ ꯇꯧꯍꯧꯗꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯣꯛꯀꯗꯕ ꯄꯣꯠꯁꯦ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁꯅ ꯁꯨ ꯇꯧꯁꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕ ꯃꯌꯥꯝꯁꯤꯗꯒꯤ ꯀꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯝꯃꯟꯈꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯒꯤ ꯗꯤꯃꯥꯟ ꯃꯌꯥꯝꯗꯣ ꯌꯥꯝꯃꯟꯈꯤꯗꯅ ꯍꯌꯦꯡꯋꯥꯏ ADCꯕꯨ ꯇꯧꯔꯁꯨ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯕꯨ ꯇꯧꯔꯁꯨ ꯑꯃꯕꯨ ꯇꯧꯔꯁꯨ ꯑꯗꯨꯗ ꯏꯚꯟ ꯗ ꯏꯂꯦꯛꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗ ꯁ꯭ꯇꯦꯠꯇꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁꯁꯤꯅ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤ ꯃꯄꯥꯡꯒꯜ ꯂꯩꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ NRC ꯑꯃꯗꯤ ꯁꯦꯟꯁꯁ ꯊꯤꯕ ꯃꯤꯀꯣꯛ ꯊꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅꯁꯨ ꯊꯝꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯤꯜ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯍꯣꯁꯔꯛꯁꯨ ꯊꯧꯗꯥꯡꯅ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯒꯤ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯗꯨꯕꯥꯏꯒꯤ ꯋꯦꯌꯔꯍꯥꯎꯁ ꯋꯥꯔꯀꯔꯒꯤ ꯊꯕꯛ ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯖꯦꯟꯇꯦꯕꯜ ꯑꯦꯟ ꯒꯨꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯂꯩꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯆꯍꯤ 12ꯗꯒꯤꯅ 38 ꯐꯥꯎꯕꯗ ꯂꯩꯕ ꯑꯣꯏꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ
per day 12 hours duty hours oijagani, per week ta 6 days duty oijagani, 2 years work visa pijagani, loinana accommodation and transportation pijabata natana medical and insurance su pijagani, hairiba thabak asigi thagi oiba salary lising kuntaretagi haujagani, anisubada United Arab Emirates ke driver ki thabak kauri, hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani. Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani, Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani. Ahum subada Behran Water Park ki female retail staff tara kauri, hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 centimeter ki changda wangba oibigadabani, thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani, hairiba thabak asi thagi oiba salary lising maudra taretagi haujagani. Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau. Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho, khudong chaba adudi thagi oiva salary 1 lakh, overtime incentive, free accommodation, ticketing amasung long term visa asina chingba khudong chaba sing asi fangbigani. Akupa marol gidamak makada pizariba 7005273217 natraga 7005063196 ta contact tawiro natraga aikogi office Northeast Window TV building hata New Chekon Road ta lengsin birau. Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri, hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phaubada leiba oibigadabani, hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani, per week ta 6 days duty oijagani, 2 years work visa pijagani, loinana accommodation and transportation pijabata natana medical and insurance su pijagani, hairiba thabak asigi thagi oiba salary lising kuntaretagi haujagani. Anisubada United Arab Emirates ke driver ki thabak kauri, hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani, hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi haujagani, Gulf license paiba miyoisingi thagi oiba salary lising yankhai mangadagi haujagani. Ahum subada Behran Water Park ki female retail staff tara kauri, hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 centimeter ki changda wangba oibigadabani, thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani, hairiba thabak asi thagi oiba salary lising maudra taretagi haujagani. Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau.